grip. Ating grip. Dulu pak. Angkut pak. Handset pak. Letang kakak kurang pak. Letang. Oh yang main dulu grip. Letang. Dah dulu pak. ngasi asi akoi laiwai kraba legidraba oza mingoi hangacharaba oza saikom nodia mangangi ahumlak suba kumon numitni haiba numit asida ojabo ningsingjaba oina ojabo nungsijaba magi mahairoi sing mahaga loinaramba oza kayana lakpiduna haile katpiba amadi ojagi maramda hena akoigi खंगनबगी दमकता अखोई हुजी हुजी कंगला साजी सिंतापुरेल ओइना लेबिरबा हाइजबा तारे ओजाना लेगिद्रबनिना मजुगी मतुंगदा अखोई हुजी ओजा यम सनाहल मंगांगना सिंतापुरेल ओइना लेबिरे अदुना ओजादगी अमुक थांगतागी मतांगदा अमदि ओजागी मतांगदा अखोई करी करी मरोइबा वरोल जिंगदोंतंग अखोई तामिनस ए तसेंगा थाइबन लेरमने आइदिबले रब हाइ तारे को जो जासे कोन सा पराय को समले कायदा लाखिबने ओजागी मपागी मुंद साइकोम खोइदों हाइ तारे को दिला आकान माची 1970 हाइ तारे सिंसापुन हुंगा ताइदिगी हांगाजी मसागी संगोइदा करिदा करादा कोना बाहौरे आंगांथिं लेकाई खोमजलगा तंबी खोखिबो हौरे मदगी सुम हर मतुंगा अदुगी लोनबा कई अमदिगी मनुंगदा कोई अकाइना अवांग कुबु कल्चरल एसोसिएशन अकाइना कुबुदा हाइतारे को शिक्षक माइ हाइतारे हानबा जाहंगी पाइदगी हानबा नो हाइतारे सा संगेन हाइबा तारे को जिबली खले अदि मतुंगा कोई मिसिकोल मितै पाइपु सनाइना ओलिबो लुक मिसिकोल नो लेरि को कोई ले मसिम कोई देखखे मदुग मतुंगा मुक कोई रिसर्च नॉट कन लुक या पुनो मै सेंग दिग्लम मैना मु तो जाई भूमि सामक्सु आंगी मचे दिना ताने मा मसा मुगा पुरो को जिक लेरि को मदि मतुंग तारपदा मदि ममांगदा याममा कोई मैतै बनाट थांगतालु मुंदा तो ओइरांग कंपु देगी सेक्टा आईबी देगी ओइरांग मुंगांग देगी सोन मखाम दो वांग सिवानु यामम लेरे को नु तोवान तोवान दा सिलो समदल लकांदा कोई ngasi kangla sahari se kangai pa sida ngana le hoda ba ari kasinam sam asuppa haiba kosi dane iwoi le boina ayam matamdigi le kita ba sa ka hoi aidam gi han du gi han ming pan dri nuai te ko hai han ji mayam pula kanda kangla sa hai na wa ka le sing gi da masi posi to goda bani no dia hai hai bi digi mana masi posi wata na kanda agi wa ka gi alaman sing hai tare hai ri ko yam sing ko ra mayam pula kanda posi pula kanda da aroi ba pau da angasigi kanusda imamur satina haino yam wan hono jogi adu lorena ora samali ko martial academy haina amsu yam sangna sam gojai ono go donino go sina ko hotori si mizoram gi rabo yore digi negala yare ono sol gi rabo yore miti ta ko ji haitare ko sibo yo haitare ai samone instructor ni sa haitare dai makaka sangi jo ai da gojai makari ta gon lebini gojai gon ko tamni ko lebini ma tong ma jari gon ko tawiya ba haitare gojai sangam ko sista ko tawro ma ya ba le ko si thogu jumi ameri ko ara ba bangare sita pasi ko gi matuli ki ma ki so pangoro ba ko pada ai ding ko mai ai bo ja go se mite dari batang tagi le ngap ya mi ta to practice ko sa tang tagi su sam song no gi sa sung ha ko to ru bne ado sa si ta te na ka na ma jo ja ki thang ta si ta se na ko gi hoi to i ba ko ne ba ta thang ai yo ja am le re yeng ta ja ba i bit ru pien be ru ma am le re ko wa to na ko ja ju mai no ko na ju bi run na ma ji nungon ju ko se जाएंगे तो नूंगों की पोता है कि मसागी बमले में शेमों की खोंचट में मान पोडू चला कांदा एक बार इरम तम जाती की कोई की नस्लिज्म की बखलून सागर भाई तारे वो मैं कांसी की बखलून सागर की मसा पी हम मसा मुझे तो हुए वो मैं कां सांगना बसी की कोंग हाई भी आते सिंह अदुम कोई भी नहीं ना एक कोई मसा मुझे अदुम की बखलून तो पिसा पी दी को जागी इनको संगोई दे चलांगे तामन नौ नौ जागी अदुम इरकल लाख की बखलून सूर का ले भाई तारे साना बुझ करना साना बा अरे बखलून से ले बा जागी दी बखलून से यामना फजबा कोना पामजबा कोना तमदिनगा याम लेरे हाइतारे मसिगुम कोना तमदिनगा पोसिंग से कोना मतौ करमनो जागी फिल्म लिखुंजी कोना जिकि लाइब मिरो से किदन तंग या को येकाय बा फंगो फंगमगा को पुन सबन बा यागदगी हाइब पोसिने बा को सा पामिस कला सान पामजबा दिगी कोई दिमाग सो तो बने के समाने कोई अमतने मादिन पामजबा अपुन बा हाइब पोजि सागन मु खरबो मतंदा खमोनु जे सिंग मरि न पुल्लगा चटना बगी फोटो सागन मिन बा पाम हाइतारे तंग तगिदी लेबो जागु वखंग याम लेरि को मसिना तो याम तो बिरि होना बिरि सिलेबस की दकरी दकरा स्कूल करिकुलम दा हाथ को पुरम तो बिरि
ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯃꯖꯥ ꯃꯅꯥ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯣꯝꯖꯤꯟꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯥꯡ ꯇꯥꯒꯤ ꯐꯖꯕꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯃꯒꯨꯟ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯑꯗꯒꯤ ꯃꯥꯒꯤ ꯃꯇꯤꯛ ꯍꯥꯏꯇꯥꯔꯦ ꯊꯥꯡ ꯇꯥ ꯄꯥꯏꯕ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯃꯇꯤꯡ ꯂꯩꯕ ꯍꯥꯏꯗꯤ ꯍꯨꯏꯌꯦꯟ ꯂꯥꯂꯣꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯖꯤ ꯁꯔꯥ ꯅꯠꯇ꯭ꯔꯒ ꯁꯥ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯤꯃꯥꯡ ꯊꯣꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛꯇ ꯃꯤ ꯍꯥꯠꯈꯤꯗꯧꯕ ꯃꯥꯟꯕ ꯑꯗꯨꯝꯕ ꯁꯒꯣꯜ ꯃꯄꯨꯁꯨ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯖꯕ ꯁꯥꯊꯦꯛ ꯁꯥꯅꯧ ꯑꯃꯅꯤ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯣꯟ ꯃꯈꯜ ꯃꯈꯜ ꯂꯩꯈ꯭ꯔꯦꯀꯣ ꯃꯁꯤ ꯅꯣꯏꯅ ꯈꯪꯒꯅꯤ ꯏꯅꯥꯎꯗꯨꯅ ꯈꯪꯒꯅꯤ ꯁꯤꯗ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝ ꯇꯦꯟꯇꯪ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯇꯦꯟꯕ ꯀꯩꯅꯣꯅꯤꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯃꯈꯥ ꯌꯥꯝ ꯁꯥꯡꯗꯣꯛꯑꯒꯗꯤ ꯌꯥꯝ ꯁꯥꯡ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯁꯨꯝ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯁꯥꯏꯈꯣꯝ ꯅꯣꯗꯤꯌꯥ ꯃꯉꯥꯡꯒꯤ ꯃꯥꯅ ꯊꯝꯕꯤꯔꯝꯕ ꯃꯥꯒꯤ ꯀꯥꯡꯂꯣꯟꯁꯤꯡꯁꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯤꯔꯛꯄꯗ ꯂꯩꯔꯤꯅ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯣꯖꯥꯁꯤꯒꯤ ꯍꯦꯛꯇ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯆꯥꯝꯃꯗ ꯆꯥꯝꯃ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯝꯕꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯒꯤ ꯃꯅꯨꯡꯗ ꯀꯌꯥꯗ ꯊꯥꯡ ꯇꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯁꯛꯇꯥꯛꯄ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯄꯨꯋꯥꯔꯤꯒꯤ ꯁꯛꯇꯝ ꯑꯃ ꯀꯥꯟꯅꯕꯒꯤꯗꯃꯛꯇꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯄꯥꯐꯜ ꯍꯥꯏꯔꯤꯁꯦꯀꯣ ꯁꯤꯗ ꯆꯤꯡꯈꯠꯂꯤꯁꯦ ꯍꯣꯏ ꯃꯁꯤꯒꯤ ꯀꯥ ꯃꯥꯄꯟꯁꯤꯒꯤ ꯀꯥ ꯑꯃ ꯇꯝꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯆꯍꯤ 3 ꯆꯪꯉꯦꯅ ꯍꯥꯏꯕꯤꯔꯝꯃꯦ ꯍꯣꯏ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯊꯥꯡꯂꯣꯟ 3 ꯍꯥꯏꯔꯤꯁꯤ 9 ꯍꯥꯏꯔꯤꯁꯤ 10 ꯍꯥꯏꯔꯤꯁꯤ 19 ꯍꯥꯏꯔꯤꯁꯤ ꯃꯁꯤꯅ ꯃꯔꯣꯜ 3 ꯊꯣꯛꯅ ꯊꯨꯒꯥꯏꯔꯛꯄ ꯃꯇꯝꯗ ꯊꯥꯡꯂꯣꯟ 19 ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯟ ꯆꯠꯄ ꯌꯥꯔꯝꯃꯦ ꯍꯥꯟꯅ ꯃꯇꯝꯗꯨꯗ ꯂꯥꯟ ꯆꯠꯅꯔꯝꯃꯦꯕ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯇꯝꯕꯗ ꯃꯤ ꯑꯃꯅ ꯐꯖꯅ ꯂꯩꯔꯕ ꯃꯇꯝꯗꯀꯣ ꯆꯍꯤ 3 ꯆꯪꯉꯦꯕ ꯍꯣꯏ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯩꯅꯤ ꯃꯤꯔꯣꯜꯁꯤꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯊꯥꯡ ꯇꯥꯁꯤ ꯇꯝꯕꯁꯤ ꯀꯌꯥꯝ ꯌꯥꯝ ꯃꯔꯨ ꯑꯣꯏꯒꯦ ꯑꯗꯨꯝꯇꯪꯒ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯊꯥꯡ ꯇꯥꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯗꯤ ꯊꯥꯡ ꯇꯥ ꯍꯩꯔꯝꯕꯗꯤ ꯌꯥꯎꯗꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯊꯥꯡ ꯇꯥꯁꯦ ꯐꯃꯨꯡꯗꯁꯨ ꯁꯥꯟꯅꯒꯗꯧ ꯂꯩꯔꯤ ꯌꯥꯍꯧꯕꯗ ꯁꯥꯟꯅꯒꯗꯕꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯊꯥꯡ ꯄꯥꯔ ꯆꯣꯡꯕꯗꯨ ꯉꯥꯛꯇ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯖꯦꯜ ꯑꯩꯒꯤ ꯄꯨꯟꯁꯤꯔꯣꯜ ꯍꯛꯆꯥꯡ ꯅꯥꯗ ꯌꯦꯛꯇꯅꯕ ꯑꯩꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯄꯔꯤꯡ ꯑꯩꯒꯤ ꯂꯥꯏꯅꯤꯡꯂꯣꯟꯒꯤ ꯄꯔꯤꯡ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛ ꯄꯤꯅꯕꯒꯤ ꯑꯣꯏꯕ ꯄꯔꯤꯡ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯝꯗꯨ ꯂꯧꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯑꯣꯏꯕ ꯃꯉꯣꯟꯗ ꯃꯇꯤꯛ ꯄꯨꯝꯗꯅ ꯊꯜꯂꯕ ꯀꯥꯡꯂꯣꯟ ꯀꯌꯥ ꯃꯅꯨꯡꯗ ꯐꯨꯝꯃꯒ ꯂꯩꯔꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯒꯣꯜ ꯃꯥꯄꯟ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯂꯥꯏꯕꯨꯡ ꯃꯥꯄꯟ ꯀꯌꯥꯠ ꯃꯥꯄꯟ ꯑꯩꯈꯣꯏ ꯐꯪꯒꯣꯜ ꯃꯥꯄꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯡꯕ ꯍꯩꯕ ꯏꯁꯥꯒꯤ ꯄꯣꯛꯅ ꯃꯁꯛ ꯈꯪꯕ ꯑꯩ ꯃꯁꯛ ꯈꯪꯕ ꯂꯣꯏꯅꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯒꯤ ꯃꯒꯨꯟꯁꯤ ꯀꯗꯥꯏ ꯌꯧꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯌꯥꯎꯁꯤꯗ ꯂꯥꯛꯑꯦꯅ ꯌꯣꯛꯅ ꯁꯥꯕ ꯄꯣꯠꯅ ꯋꯥꯌꯦꯜꯂꯕꯗꯤ ꯃꯇꯝꯗꯨ ꯌꯧꯔꯦ ꯏꯆꯥ ꯆꯥꯏꯁꯨꯗ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯣ ꯄꯣꯊꯣꯡ ꯋꯥꯡꯅ ꯂꯥꯡꯒꯅꯨ ꯊꯋꯥꯏ ꯄꯤꯀꯝꯅꯒꯅꯤ ꯍꯥꯏꯕ ꯇꯥꯡꯗꯨ ꯌꯧꯔꯦꯕ ꯑꯩꯈꯣꯏꯅ ꯄꯥꯏꯁꯤ ꯌꯣꯠꯅꯦꯕ ꯃꯣꯏ ꯅꯣꯡꯃꯗꯤ ꯌꯣꯠꯅ ꯁꯥꯕꯅꯦꯕ ꯑꯗꯣ ꯃꯇꯤꯡ ꯑꯃ ꯍꯥꯞꯄꯛꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯛꯅꯕꯒꯤ ꯃꯆꯥ ꯑꯃ ꯁꯥꯒꯠꯄ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯗꯨ ꯁꯥꯒꯠꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯆꯨ ꯃꯆꯨ ꯋꯥꯈꯜ ꯇꯥꯟꯅꯕ ꯈꯠꯅꯔꯤ ꯆꯥꯎꯅꯔꯤ ꯍꯥꯠꯅꯔꯤ ꯁꯨꯅꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯣꯠ ꯑꯃ ꯐꯣꯡꯗꯣꯛꯅꯕꯗ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯊꯥꯡꯗ ꯌꯥꯎꯔꯦ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯒꯤ ꯅꯨꯡꯒꯤ ꯀꯥꯡꯂꯣꯟ ꯄꯨꯔꯒ ꯄꯥꯟꯒꯤ ꯀꯥꯡꯂꯣꯟ ꯄꯨꯔꯒ ꯆꯠꯂꯤꯕ ꯊꯥꯡ ꯇꯥꯁꯦ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯂꯨꯗꯦ ꯀꯩꯅꯣ ꯇꯧꯗꯦ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯂꯩꯁꯦꯝꯕ ꯀꯩꯅꯣꯅꯤ ꯃꯥꯂꯦꯝ ꯂꯩꯁꯦꯝꯒꯗꯧꯔꯤꯅꯦꯕ ꯂꯩꯁꯦꯝꯕꯁꯤ ꯌꯨꯝꯕꯥꯜꯂꯣꯟ ꯌꯨꯝꯕꯥꯜꯂꯣꯟ ꯀꯌꯥꯅꯤ ꯑꯗꯣ ꯀꯌꯥꯂꯣꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯩꯈꯣꯏꯅ ꯇꯥꯏꯔꯒ ꯊꯥꯡ ꯇꯥꯁꯦ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯊꯥꯡ ꯇꯥꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯣꯖꯥ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯔꯤꯅꯦꯕ ꯍꯣꯏ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥ ꯂꯥꯟꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯉꯥꯝꯁꯤ ꯊꯥꯡ ꯇꯥꯔ ꯉꯥꯛꯇꯅꯤ ꯉꯥꯝꯃꯤꯗꯣ ꯊꯥꯡꯗꯣ ꯄꯥꯏꯕ ꯇꯥꯗꯣ ꯄꯥꯏꯕ ꯉꯥꯛꯇ ꯅꯠꯇꯦ ꯃꯊꯧꯅꯥꯗꯣ ꯃꯔꯤꯡꯖꯦꯟꯗꯣ ꯃꯥꯒꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯆꯦꯜꯕ ꯋꯥꯈꯟꯗꯣ ꯃꯥ ꯁꯤꯅꯦ ꯈꯪꯉꯤꯅꯦꯕ ꯅꯣꯡꯃꯩ ꯃꯉꯣꯟꯗ ꯀꯃꯥꯏꯅ ꯊꯥꯡꯗ ꯂꯥꯟꯊꯦꯡꯅꯗꯣꯏꯅꯣ ꯑꯗꯨꯕꯨ ꯁꯛꯇꯤ ꯊꯧꯅꯥ ꯄꯨꯊꯣꯛ ꯄꯨꯊꯣꯛꯇꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯁꯤꯔꯁꯨ ꯌꯥꯏꯗꯅ ꯆꯣꯡꯊꯣꯛꯑ ꯊꯦꯡꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯃ ꯂꯩꯔꯤꯕꯗꯨꯅꯦꯕ ꯊꯥꯡ ꯇꯥꯒꯤ ꯃꯒꯨꯟ ꯍꯥꯏꯁꯦ ꯍꯣꯏ ꯃꯒꯨꯟꯗꯣ ꯑꯗꯨꯅꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ